Maitai Pumnamak Punsinduna Nongtumbam Birenda Saugatlaga, Maitai de Landarakliba Singasi, Tengnaduna, Makoibu Maitiba Pigadabani Haina, Hanagi Chief Minister Radhabinod Koijamna, Fondo Kiba Video Ama, Social Media da Shandorakliba Asigi Matang da Shengdok Warol Thamlakli. Hanagi Chief Minister Radhabinod Koijamna Thadorokpa Cherol Amana Hai, Video Adu Yamna Kuiraba Video Amane, Kumza Lisingane Kunmarige, February. Tarani Toida JN Manipur Dance Academy da Pangtokhiba Writings and Speeches of Radhabinod Koijam and Anthology Hainaming Thonba Lairik ama Fongdokpagi Thoramda Wafam Singh adu Fongdokhibane Thoram aduda Matam adugi Chief Minister Nongthombam Biren so Chief Guest oina saruk yakhe Thoram aduda Fongdokhiba Wafam Singh adude Maitai Singh amatto oina punsinduna aikhoigi luchinba Singh da saugatpagi tangai fadaba lei haikibane Matam aduda oikhiba Manipurgi fibamga hauzik oirakliba fibam asiga chauna Khenaba Laibana, Fongdokriba Wafamado Miyamna Ubadaso, Matam Aduga Hausika, Chauna Khenaba Laire, Haukiba Chahi Amar Rom Ase, Paumi Amataga, Pau, Faunadana, Laireklabane, Media Karana Wafam Asibo, Handakta, Guwahati da Pangtokiba Toram Amada, Fongdokibani Haina claim Torokpa Fauba Yauri, Adubo, claim Ase Yumfam Yaudaba, Amade Aranbane. Haukiba Chahi Amma Ani Asida Guwahati da Chatlubasu Laite, Mamangda Fongdokiba Wafam Amabo, Hauzik Oiriba, Fiba Masida Kanagumba Karana Lana Uhanaba, Atamdana Hotnarakliba Se, Laibak Tibani, Asigumba Tawong Jatarakliba Sing Ase, Logi Matung Ina Chairak Fangfam Toi Hainaso, Jerola Sinamakatana, Fongdorakli.